Manipur da local body election Taukhidaba maramna 15 Finance Commission na Thadarakadaba lupa crore chatruk kungamapan gi Senpham Phangkhidrabasu Manipur gi oiriba fibam asi yenglaga Pibinaba Center da Taksingani haina Chief Minister Yumnam Khemchana ngasi chathakiba Assembly mifam da phongdokre hiramasi gi matang da Assembly session gi pau lawriba SKTV News ki Chief Reporter Khatrimayum Premchandagi akhanaba paudam ama Trying to Shuba Manipur Legislative Assembly gi Suba Mifamgi Manungchana Pangthok Liba Budget Mifamgi Ngasi Marinichan Manumita Demands for Grants ki Khanarak Pamatam Maruina Demand number 5 Finance Department gi Punna Lupa Koti Lising Ahumga Changma Kontrai to Henbagi Senpham Pass Tonaba House ki Luchingba Chief Minister Yumnam Khemchana Pukhalakpada Opposition MLA K Mega Chandrana Policy Cut Motion Thangat ki Policy cut motion adu maru oina local body election pangthokbana maram oiraga 15 Finance Commission dagi Thadarakadaba lupa koti chatruk henbagi Senpham mangkhiba yana leriba asida kari karamba thabak paikhat piribage haina house to thamduna lenga ke puning singsenki local body sing ADC autonomous district council sing area gi amadi urban local bodies small town nagar panchayat municipality council municipal councils and Imphal Municipal Corporation, Mayam Singh then PRI Panchayati Raj Institution, Gram Panchayat Singh Phangkhidrabasu, Masi Phangdadana Dumlaiba, Tuantunganba local Hogi body sing a Phangkhidrabasu development gi, Lambi Thongi, agriculture related, environment related Mayam Singh Adagi Arwangi Panchayat area the Phangkhidrabasu sir. So far as I know sir, 629 crore si akhoi finance ki awab leiringai tolop phokpiba ngamdabagi awab leiringai irangi mayoknadana awab leiringai displaced people singi paisa pinanaba awab leiringai maraksida 15 Finance Commission gi akhoi da grant in aid oina free da state share su legidaba nataba hangedaba su leitraba akhoi gi phangpham thokpa constitutional mandatory oiba paisa si masi mangkhi gadore aduna masigi Yam Kraba, local body singna development tawgadaba program mayam singsi manghan gadore aduna masi government na kari masi phangdanaba then masi nanthokidnaba miss tawgidanaba si kari paikhat piri Congress MLA gi policy cut motion adu taraba matungda House ki luchingba Chief Minister Yumnam Khemchana phonokibada mahangna luchingduna Deputy Chief Minister ani lorena haukiba numit khani mamangda Delhi jakhiba khongchat aduda Union Minister ga unarakpa matamda hiramasi matangda thangalamki lorena Manipur thokiba irang adusu maramama oina election pangthokpa yakidabagi hiram sing matangna kupna wari shaduna Hairiba 15 Finance Commission gi Manipur na phangpham thokpa Senpham adu phanganbiu haina takshan ki hairi ahan bagi oina urban body singi damak lupa koti kurma henbagi Senpham pirakre amadi makhata nasu phangpham thokpa sing adu Manipur ki phibam si yengbiraga local body election Phangkhidrabasu phangba yana ba center da lepa letana Taksingani haina Chief Minister Yumnam Khemchana phongdokhe handak aina koi didi da timam se chabudura particular sigi local body gi paisa haijabatai 646 crore koi 2023-24 and 25-26 ki masi kharap mateng pangbiu maramdi local body gi election si thoiba crisis si su maramamani har kanda si crisis period si simati release of you na kan haijabani so accordingly haijabatai 25.60 crores amadi koi local urban bodies gi thadok pire luga hairami ba paisa loina makti pirakani piro haibadi leitri but koi adum yariga yamna pirakna ba pursue tawjidi tu khumjage